PAODAM 9th tabiriba sungbo yumnam Anuradha Devi nei kono krumzare Housing Maroiba Pauda Ngarang Palenda Assam Rappers na Marapai Bisinga Chatakiba Thombo Yaning Deba Pongdutuna Wakat Khongjang Sangsengkre Assam Rappers na Nomaina Kapadagi Laikidraba Yangkom Ziten Amadi Soibam Nano Misigi Mayuda Wakami Pama Amadi Miamge Oiba Mipampang Thokre Ngarang Security Force na mitam miam da chatakiba thongi marik chamna Santa da khanganaba cabinet na warib laure haina Minister Dr. Sapam Ranjan Phongdokre Loinana Prime Minister Narendra Modi na G20 Summit yawala kiba malemgi lebakya gi lusangba sungbo Bharat welcome you haina taramna okre House Pausan na Pizari Kaksing District ki Palenda kuki kulai paiba singna etek tawrakpada etek adubo ngangthongnaba Changba State Force yauna Miyambo Assam Rifles na Changhandana thambagi mayokta khongjang changsin khiba maira paiwe singda Assam Rifles na tamthina ot naikiba adubu yaningdaba phongdoktuna ngasi maira paiwe singna khongjang changsingkrai khongjang adu ngasi nungtin punga anirom taba matamda kaksang lamkhaida ngarangi khongjang ka aduda hakthengna saru yakiba maira paiwe singe yauna Manipur ge tongan tongamba mapam kya dagi lakpa Maira Paibishingna Sinduna Pangthokibani Khongjang aduda ngarang Assam Rifles na Maira Paibishingda tamthina online kiba du yaningde mitamapa Assam Rifles Manipur dagi loktho Assam Rifles na kukida tongsen ba yaningde amadi Manipur gi saktap kaibi yaro haba kholaw kya lauke Khongjang adugi matangda saruk yarambe Maira Paibishingna phongdorokpada megi tanga ahum dagi hauduna kukisingna Lamdam asida chataragliba lan asida Assam Rifles na kukisingda sawalli haibagi wakat kya lagli masigi mayak laraba khuda masi Assam Rifles na ngak senduna leiriba mapam kya maru aina more jarsapu serau iko kangpupi yauna mapam kya da makhoi leina maitei singi yumsing kukisingna maningtamna maithaba amadi temthokpage thabaksing sathaki hairiba thabaksing asida ngasi phawba kanagumba kuki Amatada Assam Rifles na nongmai kapagi pau tadri adubo ngarang kuki singna su hana etek tawrakpa palenda maitei sing kannanaba changjaba myoi singbo Assam Rifles na thingduna thamlaba matung nongmai tear gas rubber bullet kya kapa amadi maira paibi singbu unnai khiba siyaningde maramasina asigumba thawong kya asina maram oiraga lengang athuba matamda state asidike Assam Rifles lawthu u loinana Lamdam asigi lengak pairiba luchingba singna handaki irang asida lauriba thaudang asi miyamna pende Lanta asida makhoi gi masa masu amadi imung manungna nungaiba maphamda thamlaga makhoidi lan yaudre haibagi mongda lant loishinnaba thabak paikhataba asi yaningde maramasina lamdam asigi luchingba singna athuba matamda asigumba kuki lant asi loishinnaba mathautaba thabak paikhatbi haiki Karang air kamu tahu kita tahu tu ada sungai yang ningde. Laiba Manipur tu laiba CMB na mieng cang video na air kamu boleh tahu pio. Amang angam matau laiba mayam sini mieng cang hal ini ada juga. Mama ini pisih semua ada pagi. Aku nak tahu semua ada tahu pio. Ada juga aku nak tahu sih moi su. Amtang di chokpa. Ada lagi kan yang bio moi na mangjing tharalau. Aku ni mang tharalau. Mang thana moi na siapa matam dah. Aku cuma moi gitu ingin
ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯆꯧ ꯑꯁꯥꯡ ꯃꯈꯩꯁꯦ ꯅꯣꯏ ꯀꯔꯤ ꯇꯧꯔꯒ ꯂꯩꯕꯅꯣꯕ ꯅꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯅꯨꯡꯉꯥꯏꯕ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯊꯥꯔꯒ ꯂꯩꯔꯤꯕ꯭ꯔꯥ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯕꯅꯣꯕ ꯂꯝ ꯑꯇꯩꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯌꯥꯝꯁꯤꯗ ꯅꯣꯏ ꯀꯔꯤꯝꯇ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯦꯕ ꯉꯁꯤ ꯐꯥꯎꯕ ꯂꯩꯕꯗ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯈꯜꯂꯤꯕꯁꯤ ꯀꯔꯤ ꯋꯥꯈꯜꯅꯣꯕ ꯅꯣꯏꯅ ꯑꯦꯌꯥꯗ ꯁꯄꯣꯔꯠ ꯇꯧꯔꯤꯒ ꯑꯩꯈꯣꯏ प्रजा ꯃꯌꯥꯝꯁꯤꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯤꯡꯉꯨ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏꯒꯤ प्रजा ꯃꯌꯥꯝꯁꯤ ꯇꯨꯝꯅ ꯁꯤꯔꯒ ꯅꯣꯏꯒꯤ ꯅꯊꯪ ꯈꯛꯇ ꯉꯥꯛꯑꯒ ꯂꯩꯍꯧꯕ ꯌꯥꯗꯣꯏꯕ ꯃꯅꯤꯄꯨꯔꯁꯦ ꯅꯣꯏ ꯈꯛꯇ ꯂꯩꯍꯧꯕ ꯌꯥꯗꯣꯏꯕ ꯅꯣꯏ ꯈꯛꯇ ꯍꯤꯡꯍꯧꯕ ꯌꯥꯗꯣꯏꯕ꯭ꯔꯕ कुकीसी करम मिनोबा कुकीसी रिफ्यूजी नत्रो रिफ्यूजी हादि सैदांगा लेबा नत्रो सैदांगा लेबा मिसे एराना सपोर्ट तरोगा असो असा मंत्री मदु नखोइना करिदा मता मोरनि सपोर्ट तरिबनो मरम मसला अखोनि एसे मणिपुरदगी थादुपा पामे मणिपुरदगी सौने बन्ना तो ngarang palengi nomai kamna bagi thawdokta asam raffles na maintain nupi singda chathareke ba thongbu yaningdaba utna yelomi kanba lop uwabaga hianglam kaira khoidumgi ima kyana asam raffles ke mathakta yaningdaba utna wakan mi phamphangkhre ngarang gi thawdokta mioi ani leikhidabada waba phongdokre ngasi wabaga hianglam lamkhaida phangkhiba wakan mi phamba aduda asam raffles na mitam hapi yaningde misamda onsenduna nomai kap yaningde manipur amadi india government na misamda Otpa Kudakta Lepo, Yankom Sitan Amade Soibam Nanauke Mihad CBI da Tigat Halu Haba Plekat Paike. Mipam Duna Assam Raffles na Happy Karba Yankom Sitan Kaksing Sumnang Amade Soibam Nanau Taubal Salumpam Aningi Mapamda Minute and 8 minute leptana Awa Pondoke. Wakan Bipamda Saruk Yakiba Singna India Gaminki Sipai Singna Manipuri Mitam Maru Aina Mitai da Onsinduna Nomai Kapa Amade Hat Bagi Maram Ngasigi Lengang Pakom Pigadabane. Ngasi mapang kudimakta kuki jo militant singna asam raffles ka manaraga mitam kya gi punsi pikhamna khre loinana asigumba thong kya asida india lengana kanbon tawnana bagi namada indian army lesing thazalakhiba amati changlakhiba army sing asida maitai singda atamnana onsinna nomai kappa rubber bullet kappa nupi angda sasan phubagam phuba chaiba tawriba Tauraba Pauba, Tumina Yengduna Lebangamba, Nasiki Manipur Lengapo, Yalomi Kanba Lupna, Haksingna Kandem Tawi. Loinana Makatara Padangasi Paliba Lengaka Asida, Manipur Miangi Matenka Lauraga, Makan Makakiage Kongsang Sang Sinba Amadi, MLA Minister Kiada Onselakloy, Haininga Late Hanesu Yalomi Kanba Lob, Wabagai Hianglam Kaira Koidungi, Maike de Pondorakli. Amaramdasu ngarang palenda asam raffles na mitam praja singda chathagiba tamthiraba thawongbo yaningdaba phungdoktuna ima ibal singna ngasi ningthakong bazada wakan mi phambagaloina na kholawke sulaukre apunba lop ningthakong amadi ningthakong bazar kaithal phambi ima lobna sinduna pangthokiba wakan mi phamba atuda apunba lop ningthakong ge vice president RK Tombishana Devina phungdokibada kuki militant singna asam raffles ke marum thoplaga Haukiba Migi Tanka Homdagi Maitei Dalandarakpa Ngasipa Walepri Manipurasi India ki Manung Chalibani Haibasi Central Government na Kangsin Usinatana Ladiba Ase Civil War Tongnabasan Bani Assam Raffles na Prajangakpagi Mahota Micham Prajada Unsindana Tear Gas Smoke Bomb Kapadanatana Ngarang Palenda Misam Prajada Unsindana Nongmai Kapsinduna Wat Naibaki Thong Ase Makatana Jathadanaba Manipurdake Assam Raffles Marupangna Loktok Pikro Karigumba Loktok Pidra Badi Manipurda Leba Civil Society Organization Sing Maira Paibi Sing Pulaga Civil War Taunaba Samsare Haineso RK Tumbisna Devina Makatan Pongdoke Loina Manipurdagi Marupangna Muthapiyo Center na Assam Rifles Loktoga ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯠ ꯃꯤꯆꯥꯟ ꯐꯕ ꯃꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯒ ꯂꯣꯏꯅꯕ ꯌꯥꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁꯁꯤꯡ ꯈꯜꯂꯒ ꯊꯥꯕꯤꯔꯛꯎ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇꯤ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛꯇꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯑꯃ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯈꯣ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯩꯈꯣꯏ ꯆꯪꯁꯤꯟꯅꯕꯒꯤ ꯁꯦꯝ ꯁꯥꯖꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯄꯣꯞ ꯇꯨꯔꯕ ꯐꯥꯎꯕꯗ ꯃꯈꯣꯏꯅ ꯂꯧꯈꯠꯄꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯗꯣ ꯑꯗꯨꯒꯤ ꯂꯃꯟꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯋꯥꯔ ꯁꯦꯝꯅꯅꯕ ꯍꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯕꯥꯇꯣꯟ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯁꯤꯚꯤꯜ ꯋꯥꯔ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ ꯃꯈꯥ ꯇꯥꯕ ꯏꯖꯤꯇꯦꯁꯟ ꯀꯌా ꯑꯃ ꯆꯪꯁꯤꯜꯂꯛꯅꯕꯒꯤ ꯁꯦꯝ ꯁꯥꯖꯔꯤ Ngarang Paleni Yarondai Laimangai Singson Manaki Unapol Changbal Lambida Assam Raffles na Thamba Betiket Miamna Tukana Bahunabada
Assam Rifles na kapthorok panumay maruna panbadagi kaksing somnang laikai Sambalai Parengda Leba Yangkom Ziten Chahi Nipunipan Apokpa Yangkomba Ato Laikidaba Adu Yaningdaba Pongdok Tunangasi Kaksing Sumnang Laikai Nipisana Wakan Mipam Pangkray Sumnang Lairambi Mamang de Chatekiba Wakan Mipam Maduda Yangkom Ziten Assam Rifles na Hatpane Yangkom Ziten Hapa Assam Rifle Cherak Piu Mihadasi Yaningde Mihad Sigi Matangda Judicial Inquiry Tau Haiba Placard Sing Thet Pagaloina na Gobek Assam Rifles Long Live Manipur Haibani Singba Kolau Gels Lauke Ngasige wakan mi phamda sarugya kibi ima amana Assam Rifle ke kai hen bathong bo akan mamongda kanem tawge wafam kya phongdo raklai adudi proof piba ngangani aduga loinana hojik Assam Rifle sina aikoigi maitai sida mijam sida onjil laga makoina lan pang magin namada Manipur government na India government na thadai aduga akoigi maitai haiba proof sida makoina onjil laga nongmai kapa onjil laga makoina bom thadaba asi akoi thamoi sida aduki matik pende aduna hujik akoi kaksingi nupi luksingna amadi akoi kalap organization singna hojik Assam Rifle gi mathakta akoi action lokhatningi makoida ka phaiban nongmai aduki FIR paningi loinana akoi gi issue asida makoi sia laibda akoi kiba ma yaure aduna Ngarang palengge asoba lampamba aduda palentamna changnaba honaba miyamga 26 sector Assam Rifles ki masing yamlaba jawan singa laimangai chingjent mapada munarapada Assam Rifles ke nongmai maruna pan badage nonga khraba Thawang district ke salongpham maning lekai dage soibam nanau chahi kontratare apokpan nungyai ge mihat ke matangda ngasi ayuk salongpham maning lekai pukri asoba mapalda leiba SWYC ge lampakta miyamge oiba mifama maphangkhrei ngasi ge mifamna Laukiba Warip Singh Adu Paumi Singh da Paudam Laduna JSC ke convener Kaisamba Ranana Hai Assam Rifles na Mihat na Hadwi Kraba Nanau ke Mihat ke Matangda JSC na Miamga Kumna Kana Nainaraga Warip Khara Lawzare Warip Singh Adu de Ngarang ke Thawdokadu Judicial Inquiry Tawgadabani Manipur ke Assam Rifles Lawthokadabani 26 sector Assam Rifles ke Mathakta FIR ama register Tawgadabani amasung State Home Minister Kudakta resign Tawgadabani Haibasing Asini Haidiba Wakatsing Asi Tabakta Ontok Triba Phawa JAC na Asiba Haupsang Lauroi Hainasu Makatana Mahana Haiki Unless the demands of the JC are fulfill, the dead body will not be received. Akoi high river demands in JC na akoi media kudang the Tanzari wenana high river waro sing asi akoi sakana atu matam da akoi action local piu loinana high river thabasida onthok pinaba akoi JC gi maikai na imaibel mayam jingi apun magi kolawena ngasi deputy commissioner lakjabani Mipamadu Saruya Kiba Miamna Thobal Atopanda Leba DC Thobal ke office tamna memorandum copy Pishin Balake Miam Aduna Wang Zing Lamding Kaitel Mapa Yorupada Wakan Mipama Amasu Mapamaduda Pangtoke JSG Mihut Singna DC Thobal ke office ta Lakaka DC Hantem Subaska Unake Mihut Singa Aduna DC ge Kutangda Chief Minister da memorandum copy Amasu Pishin ke JSG Maikadege Lokan MLA Odiba Hairoga Assembly Constituency ke MLA Dr. Thoksam Radisham Amasung Wangzing Tha Assembly Constituency ke MLA Pongnam Brozendasu memorandum copy Amamam MLA ke PRO Singi Khutangda Pisingkrai Hairi Ngarangi palengi irang da kaksang sumnang laikai tege yengkom Ziten Singh apokpa yengkom pa ato laikidabaga mari lainana sengkiba JSC Joint Action Committee against the killing of innocent yengkom Ziten Singh Kaksing Manipurna ngasi misi asika mari lainana Chief Minister N Birenga unaduna tonga madiman sing yawba memorandum amapising krai Chief Minister da pisang kiba memorandum aduda misi asika mari lainana Judicial Inquiry Committee semba amadi madugi notification September ge tang taramathoi nungten pung mari phawbada thokpa nomai kapada chanaba 26 Assam Rifles ke personal cherak piba leikidabagi imungda matik saba compensation tat piba galoinana maki imungi mioida lenga ke thabak phanganba name taramangani ge manungda palendagi 26 Assam Rifles lauthokpa JAC na taliba demansing pangandrabadi jitenge asiba haksang lawdaba haiba wafam yauri
अदुबो Chief Minister ga JAC gi miyuchinga unaba aduda yanaba purakpadagi jitingi asiba haksang lauragani hairi Megi tangka ohomdagi hauduna Manipurda kuki amasung maitei kanglub anigi marakta thokleba watok asida Assam Rifles singbo thazadabadagi lamdam asagi miyana lambi charakta thoktuna Assam Rifles ke moment thingba lambi achat ok sing sek tobagi thabak ngasi chu kaksang lamkhaida lamdam sigi miyamna chathake kaksang lamkhaida khulngakpagi thabak aduda khun thangnabada leiba amadi adai khungi miyoy kya sulaktuna saruk yarakhi Ngarang Palende area da nongmay kamna duna akan mamong da kod thongna kiba aduna marambo erega Manipurge tonga mafam singdagi lakpa masing yamlaba miyam thomsilaktuna Imphal more lambi ki Bisoypur da Saba 26 sector Assam Rifles ke barricade thugai khraba matung ngase ayo pung tararom tabada amuk hanna sajan khre Khunjal Singh ke yumgi upu kangthon da yauna potsai sing hondongna duna lanjinare Mafam pasida Assam Rifles na barricade sajanduna achada ok sing sek tawbada ka henba thawong sing sathaduna Naga Students Union Chandenge ex-president amasu itaba makhai phubagi thaudok laikre lambi asida satok sasin tawriba miyamda kudong sadaba kya mayuk nabna Assam Rifles ke barricade ase lawthong nabakya rakhanna hajabasu laikre Miyamge wakata adu tadabadagi miyam hauruktuna khongjang phawba sangsin laikre housing mafam aduda Assam Rifles ke barricade amuk hanna sajalaktuna asat ong singda ayat papirakpa asana marambo erga miyamge kari hi hau amuk lakadage haiba ngamdri Hiramasigi matangda Bisoypur ki nupi amana phongdorokpada ngaranggi thaudok asi thokraba matung Bisoypur da security gi miyoy amata thambidabana maram oiraga mafam asigi miyamda chauna mi paiba ponakhe adumoinama kaksingdagi kunangapa ichamari laktuna lambida gari mangda ahin yarektuna lebikhe adubo laibak thibadi makhoi mari ayuk angambada 26 sector Assam Rifle ke miyosing laktuna phaduna pubikhi maduda Assam Rifle ke maikaidagi nongmai maru kharasu kablangkhe makhoi mari phaduna hek pukhibaga Bisoypur ge nupi sangna kaksang ke MLA de chatuna pau tamlubadagi kaksang ge MLA na kaksang ge SP ga loinana mari leina basinga pau fangnoduna kanna honabi badagi makhoi mari ba hause Assam Rifles ke maikaidagi Palenda SP da ngapigani Palen Police Station da sinakre Assam Rifles ke asigumba thawangka asina amadi mafam asida nauna amukhanna barricade sajalapa asina mafam asida kari amuk tolakadage haibge chauna me paiba pongnabana maram oiraga mafam ba asige miyamna yungi pochai upu kangthone singba polam sing puthokuna lanjinari yumnau humphuma thoirom leiba khul asige miyoi ayamba lanjinakre miyoi kharakadamak ngai haure ngasi miyoi mari phakibagi thaudok thokraba matung mafam asida state force ke miyoi kharadi laktuna leire adumo inamak miyamgi mipaiba konaba mafam asida state security forcing matik chana thambiduna khunjal singbo ngapi sembiyo haina apel tawrakle nungdangsida kamando amdadi khoisida khulai paiba amdadi ngakpi waiba akhoi khunjida di nongmai paiba khulai paiba masai keno ba amabu leijadi isa sumna khatang ni khoi leijari je sida kana gumba am kamando amda leibigide matamdu do hujigi haiba moi nupam janga si phaiba mari je siji khatani ahin leminagiba sina tanda khogi sida ambo ngakpi baite adonga si MLA da chaluba matamda udi MLA na hai noi sida khudong thiba thooi haibagi akhoina noi sida kamando thamdabani adonga si di thamani di haibira ngasi asna Palenda thoki bangarangi thaudokta so opant yaurakhiba sing Jivan Hospital ge maikidagi atangba hidak langthak ambulance puthokpi batana tana patient sing busu hospital ta asage managing director amadi staff sing na lemna line ki bikiba kaya amasung hospital asina tawkiba service da apenba phungdo pagaloina na mating pangba oina committee for peace and social harmony head office kaksingna sengi mating khusina kre sengi mating adu committee for peace and social Harmony ki advisor P. Somendrona Jivan Hospital Kaksing Lamdong ke Managing Director Dr. Y. Asukumada Kusina Kibani. Ngazi apen bapong dopala kiba CPHH ke advisor P. Somendrona wapong kya pong darakli.
थोलिबा यामना नुंगाइतबा क्राइसिस असि मनुंगदा मतम सांगना मे हमदगी चतर जिबन हॉस्पिटल ना सोपन कया लाइम मुकी मथक्ता ngarang palen na thoke ba yamna chawrba sunglaba violence ki eruption ki matam sida jeban hospital ki managing director staff sing umlamana achoba role lobiduna asopan kaya yo ko matam da punamatugi kudak ki ba layang bagi chawrba role ma logi bisi committee for peace and social harmony kakching gi maike degi hanna hanna tawiman khangba uchabagaloina hoi gi maike degi asigumba chawrba service asida ekone recognition Pijaba Lakshabani, Adelajaban Hospital, Karadasu Mating, whatever Committee for Peace and Social Harmony, Kaxing Makedi, Managing Director, Alamba, Shaka, Banjari. Tawalamasum Kaksang District upon Balop Tagdalna, Ngarang the Gig Nasi Pawa Kaukiba, public curfew, Ngarang Yeto Krabasu, Nasi Kaksang Lamdam Acidity Dukansing Hana Kidre. Kaichal Iskun College Amata Kana Kidre, Langaki Officing Su Kana Kidre, Lamida Mi Chatpagicha, Yamna Hantake. Supreme Court of Indiana Semkiba experting members ng ngasi mapangkyadaki lansenar tuna rally camp sing dalariba musing unaduna wariwata sanakre. Timaduda Dr. Ramani Atkuri Dr. Ramanda Katariana Helke September Oina Amade Dr. Aba Chaudhary na Geriatric Social Welfare September Oina September Ani Thokna Lakibani. Members in Aduna VK Tona High Amba Songai Ika Church Campus Tuibung Church The Filent Psychot PHSC New Lamka PHSC Amasung Human Action for Rural Empowerment New Erana Sinduna All Is or Home the Hangliba Rally Camp Sing Chatuna Rally Camp the Ladyba in Machinga Wadi Sanaduna Rally Camp Sing Aduke Award Apasing Yang Sinki Central Security Forces na ngarang mitam miyamda Jatharoi daba tabak sing Jatakiba adu ngasi pangkiba cabinet mipamna yamna kanna kandem tawi loinana hairiba ngarangi thongduk singe matangda center da marik chumna khanganaba cabinet na wareb laure haina lenga ka sige wangangloi amadi minister Dr. Sapam Ranjan na phongdokre ngasi lamphenda leba minister yumda pangthokiba pawgi mipama amada mahangna hai ngasi ayuk agenda kontra da yumpampo oiba cabinet mipampa ama pangthokiba galoinana agenda kontra ayamba approved ke haiba agenda asige manungda housing national highway de chatariba highway blockade hando hanba wareb loki thoi iba thodok asina marampo oiraga mayum makai sing amanga ata thokriba sangedamakta permanent house sana ba wareb lore Housing Pawda Police ke report age yum lising mari chanipan somna taruk oire adubu ahan ba phase ke oina yum lising masagane sagaderiba yum singe matungina paka house da 10 lakhs semi paka dana 7 lakhs amadi kacha houses dana 5 lakhs changna sagane thokriba lebak thiba thodok asida lekhidraba amadi Sohalaba Singda ex Gracia Amadi Financial Assistant Pinaba Kevinena Ayaba Pikre. Women victims sing Amadi sexual crimes da survivor Uhigraba Singidamata Assistant Pinaba Ayaba Supiki Haiki. Central Security Forces Karana and the Akan Mamunga civilians that go with the Wamong Tatagi with the cabinet Ayana. Akan Mamunga and then Doki around Foki Vato Nasi cabinet Mipunduzo Yanga White about Hama Puntoki. Sigi Matang Zida central government as well prize Tona Bidamakape for a blogi Aduga Quigi security forces and some central forces na Nipurda Lokatpa security da within rooms Matana Bidamakape cabinet na Tukna Minaraga where it's fine Satava Satana Bidamakape. Sige Democratic appropriate action in the low knee and an upgrade. Cabinet and energy. Loina na, a highway blockade the river sea, Atu Matam the Hantona Medamata, Honorable Chief Minister na chair of the cabinet to the way. And we were absolutely young and night of a two-dog, only the two dogs in the only the two dogs in the cabinet and Yamna, I can no longer condemn them. Suspension of operation Taunari Basing Sugi ground rule follow Tauhangera Natraga
su withdraw tohangera haibagi matangda Sivasena lakliba parliament session tang 19 dagi kunmanga phawba puthongnaba Prime Minister amadi President da memorandum ama pibe chalakani haina Sivasena gi President M Tombina ngasi media da phongdokre wafam ase babopara da leba Sivasena gi office da pangthopa press meet amada phongdokhibani mana hai jay kya ge mamang dagi ima ibel singna awaba kya thengna badu dagi hena sathiraba irang megi tangka ahum dagi chatharapa aduna yum kaya maitha khre mi kaya hat khre maitaina hobane haigumba maitege leiramba mafam kaya kugege khungang mingda onthokpa yamna sentiment sokpa tumlingaida thangna kaktuna hatpa sehodraga nomaina kaptuna hatpa longmi bu lumlaga happa asigumba aikhoigi thamoide yamna nungaitaba leidiba sentiment ase central government khangbidaba tongan ba sangstan leiraga su naron singe sangstan kaya linkhalapa asena khudongthiba tholakpa yabage sainta ama pirakpase state government atubada thengna hobna chungane aduga loinana ngarange parliament molnoi khunda koke militant na state force da nongmai lan torokpada manipur ge kachan koya dage miyamna chatnaba honabada sam rifles na utkiba mong Sivasena na kandem tawi manamde India ke citizen ta ama oina aikoi we have right to speak, right to suggest, appeal etc. Karigi ima ibel singbo terrorist gumna uribano lotna labor sing karigi tana duna nongmaina kaplibano tribal kukige brother sister aikoi ichenne inaune nongmanu sinarakpayai maitei kuki khanabada asam rifles na changlapayaroi karigi damakta su tawriba kangbuna state force da nongmai kapkadoribano loinana karigi su violate tawribano central government na handrokta su tawribaduke rule and regulation ngahangadabane kugigi rally adu ST yai yade haibadagi ni adubu housing separate administration tanbage maramda state ki kuki MLA mapanna thangnaba state Mizoram chief minister na meeting kobada yauba wonderful BJP na tauroidaba yam taure masi lepi bana phagane as an alliance yam hainingde karigi ngasi phok mi hatpa lep 3 pre-merger status ke matamda manipur da kari karamba community sing laikibage haibadu Sivasena amasung state ki CEO singa khanaduna tizilagane amadi madugi status adu demand torakpa yai housing toliba ase Burma Jindage Sanglapa Kuki Singna Popi Thaba Popi Mayukta Labor Chief Minister Oina Udaba Maitei Oina Oba Maitei Prasabo Birene Haiduna Tumna Hananaba Honabane Haike Central government su 100% su tongnabaduki niyom niti dungana adu follow tahon gadabane simultaneously moina tangahumki akhoi moigi rally do akhoi schedule cast on by yai adi adugi maratda adugi name of the rally adu the separate rally neba aduga moina hujigamu separate administration separate state madu tanbuda madugi tanbudugi lalong yapo oina akhoi kuki MLA mapandaga Karnataka state ki Chief Minister Dram Thangana meeting kaura the meeting yawa wonderful Sivasena Bisnupur district president oina thopuramba Maisnam Ibom Chana Chalebatha September ge haukiba tang tarukta ikhang khongawdana lekhidabada Sivasena ge state president and Tombina Luchingduna awaba phungdopige mifam amanga sibabu parada leba Sivasena ge office da pangthokrai Taromaduda lekhidabage photo da haikat leikat tambaga iroinana lekhidabage thawaina mapugi lekunda igna chikna leiruna ba minute ani tumina leptuna thomi jakhi All India Youth Federation amasung All India Student Federation ge tempa amana Manipurda megi tangka ahum dagi ngasi pawbada thokleba irangsing mishi mina kaya
थोकलिबा सात्रसिंग अमदि युथसिंगना महिमसिंग तंबा फंगद्रिबा इंटरनेट यादबा अमदि मियोइचा केयाना अवाबा मायोंगनरिबसिंग असिगे मतंगदा यंगसिलमले अदुगा थोकलिबा थोदोक पुंबा इंडिया गवर्नमेंट अबदि स्टेटना दायित्व पुगदबने हाइना AIYF के जनरल सेक्रेटरी थिरिमुलाई रमन फोंदोखरे इरावत भवन दलैबा CPI के कॉन्फ्रेंस हॉल पांथोकेबा प्रेस मीट अदुदा जनरल सेक्रेटरी ना मकातारदुना हाई मणिपुर की इशू असी यूनियन गवर्नमेंट ना शांति पुरके हाइबदी पुंग कुनमरी मनुंगदा पुरकपै ngambane मणिपुर की दमकता प्राइम मिनिस्टर ना खनबिद्रे कंट्री अमदगे अमदा चतुना लेरे अमदी पॉलिटिकल गी कानाबा थीदुना लेरे ngasi phawpa मणिपुर दा लाक्तुना सॉल्यूशन ता पुरकनबा होनाद्रे मणिपुर दा लेरिबा मिपुंग खुदिमाक प्रोटेक्ट तौगदबने रेली कैंप सिंगदा मटिक साबा बेसिक नीड सिंग पीगदबने इकोनॉमिक रॉन्ग पॉलिसी तौबा यारोय सात्रा लाइरिक तंभलो अमदी अथुबदा लेरिबा क्राइसिस असी नेगोशिएशन टेबल दा पुरक्तुना मणिपुर शांति पुरउ हाइनसो डिमांड तौखे But this government doesn't bother about the peace and solidarity of the people. This Prime Minister Narendra Damodar Modi is traveling all over the world and visiting several countries, foreign countries, but he is not coming to Manipur to visit the people who are suffered a lot by this violence and the conflict. This government is doing nothing to bring normal life and peace to this Manipur state. हौखिबा मेगे तांगा ओहमदगे हौरखिबा कांगलोके इरंग असिदगे हौना स्टेट फोर्स अमदि BDF सिंगना बिष्णुपुर डिस्ट्रिक्ट लेरिबा बंकर सिंगदा मियाम मोंगाक सेंदुना लागले नोंसुथा ओइबना नोंसुरगा बंकर दा चोलगा तुफप साफम लेतबा BDF सिंगा अमदि स्टेट फोर्स ना थेंगनरिबा अवाबा असिदा मरि लेनबा डिपार्टमेंट ना मियांक चंगहनिंगे हाइना बिष्णुपुर डिस्ट्रिक्ट BDF वेलफेयर एसोसिएशन के प्रेसिडेंट लाइस्रम देवाना फोंदोक्रे वाफम सिंगसे बिष्णुपुर डिस्ट्रिक्ट BDF वेलफेयर एसोसिएशन सिंधुना बिष्णुपुर दा पांथोकिबा पाउगी मिफम अमदा प्रेसिडेंट देवाना फोंदोकिबने माना मखाताना हाइकिबदा इरंग असिना चुआरसामपुरगा ताइनाना लेबा बिष्णुपुर डिस्ट्रिक्ट ता अवाबा चेथें के पीरी मणिपुर दा लेरिबा BDF लिचिंग तरागा यांखैना लान असिदा अवा अना क्या थेंगनामिनरे BDF सिंगा असि जाति खुदिमुतगी यावरी बिष्णुपुर डिस्ट्रिक्ट ता चौरांगना बंकर हुमुद्रानी थोइरोम लई मसिदा स्टेट फोर्स विलेज वॉलंटियर अमदे BDF सिंगना मियांबो ngak senduna लेरिबनी मसिदा अवाबा नुंगाइतबा क्या थेंगनरी नोंजुथा ओइबना नोंगसुरगा बंकरदा चोलगा खुदोंग सादबा कया मायोनरिबा असिदा मरि लेनबा सिंगना मियंग चंगहनिंगे अदुगा लोइनना चुआरसामपुर डिस्ट्रिक्ट अमदे बिष्णुपुर डिस्ट्रिक्ट ताइनरिबा दलैबा वखुरोक असि फावबा बिष्णुपुर डिस्ट्रिक्ट के एरिया ने पगौसाउ इकाई पुलिस स्टेशन ममांग खरा लांसलगलगा सेंट्रल फोर्स के बंकर सादुना लेडी मसिदा इमा इबेल अमदे मियामना चंगबदा सेंट्रल फोर्स ना चंगहनिंगदे मरम मदुना चुआरसामपुर अमदे बिष्णुपुरदा ताइनना लेरिबा कुंबी केंद्र अमदे मोइरांग केंद्र के MLA अनिना सेंट्रल फोर्स सेंका असि उनबिरगा सी फावुना चुआरसामपुर के एरिया नि सी फावुना बिष्णुपुर नि हाइबा एरिया सिंग सेंट्रल फोर्स सिंगदा खंगन जनिंगे अनोबलापा सेंट्रल फोर्स सिंग असि चुआरसामपुरना करंबनो बिष्णुपुरना करंबनो खंगदबले अमरमदा तोरबोंक बांग्लागे मैते तारंबा युमसिंगदा कुगे खुलाई पाइबसिंगना जिंगा फकलका पोबगे थबक चथरे मसिदा ड्यूटी तारेबा सेंट्रल फोर्स सिंगना करीगी पुरीबनो हंगबदा सिटी अखोइगी लमनी अखोइगी युमनी मैते सिंगना लाकलगा मई थाबिरंबने हाइना मरान सिरी मरमदुना MLA अनिना बिष्णुपुर डिस्ट्रिक्ट अमदि चुआरसामपुर डिस्ट्रिक्ट के एरिया सिंग फसना सेंट्रल फोर्स सिंगदा खंगन जनिंगे हाइना बिष्णुपुर डिस्ट्रिक्ट BDF वेलफेयर एसोसिएशन के प्रेसिडेंट देवाना मखाताना फोंदरखे
ꯍꯧꯖꯤꯛꯅ ꯁꯤꯕꯨꯛ ꯖꯒꯥꯁꯤꯅꯤ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯝꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯈꯪꯗ꯭ꯔꯤꯕ ꯖꯒꯥꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏꯁꯨ ꯈꯪꯉꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗꯗꯤ ꯑꯣ ꯁꯤ ꯑꯣꯏꯔꯕꯣꯏꯅꯦ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅꯁꯨ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯥꯛꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯅꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯗꯥꯏꯗꯅꯣ ꯑꯗꯒꯤ ꯕꯤꯁꯦꯝꯄꯨꯔꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯃꯣꯏ ꯈꯪꯗꯕ ꯂꯩꯌꯦꯕ ꯁꯤꯃ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏ MLA ꯑꯅꯤꯅ ꯃꯁꯤꯃ ꯌꯥꯝ ꯊꯨꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯪꯕꯥꯏꯗ ꯅꯠꯇ꯭ꯔꯒ ꯇꯣꯔꯕꯨꯡꯗ ꯅꯠꯇ꯭ꯔꯒ ꯕꯪꯒ꯭ꯂꯥꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯁꯤꯚꯤꯜꯁꯤꯡꯅ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯤꯟ ꯐꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯥꯔꯝꯕ ꯌꯨꯝꯁꯤꯡꯗ ꯗꯤꯟ ꯐꯛꯑꯒ ꯄꯨꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯣꯏꯅ ꯗꯤꯟ ꯐꯛꯑꯒ ꯄꯨꯔꯤꯁꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯅ ꯆꯪꯉꯒ ꯃꯩ ꯊꯥꯕꯤꯔꯝꯕꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯨꯝꯃꯦꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯈꯔꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯄ ꯈꯔ ꯂꯩ ꯃꯁꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯩꯈꯣꯏ MLA ꯑꯅꯤꯅ ꯃꯁꯤ ꯁꯦꯡꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯅ ꯁꯤꯕꯨꯛꯅꯤ ꯑꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯁꯤꯕꯨꯛꯅꯤ ꯍꯥꯏꯕꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯍꯥꯏꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯋꯥꯔꯤꯕ ꯕꯤꯗꯦꯠꯁꯤꯅ ꯋꯥꯔꯤꯕ ꯑꯩꯈꯣꯏꯒꯤ BP ꯌꯥꯎꯗꯨꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯕꯪꯀꯔꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯕꯤꯗꯦꯠꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯑꯝꯇꯪ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯉꯔꯥꯡꯁꯨ ꯃꯈꯥꯇꯥꯅ ꯄꯂꯦꯟꯗ ꯑꯃꯨꯛ ꯈꯨꯠ ꯊꯣꯡꯅꯕꯗ ꯑꯁꯣꯛ ꯑꯄꯟ ꯑꯁꯤ ꯑꯅꯥ ꯂꯥꯟꯖꯠꯇ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯕꯖꯥꯔ ꯂꯝꯕꯤꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯅꯨꯄꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯝꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯏꯐꯤꯖꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯩ ꯊꯥꯈ꯭ꯔꯦ ꯏꯐꯤꯖꯤ ꯃꯩ ꯊꯥꯔꯗꯨꯅ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯒो ꯕꯦꯛ ꯀꯨꯀꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯈꯣꯡꯖꯪꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯦ ꯈꯪꯅ ꯈꯪꯅ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯅꯤꯡꯗꯦ ꯑꯇꯣꯞꯄ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯎ ꯍꯥꯏꯈꯤ ngasi aikoina thengnariba lanpham adagi manipur sarkar amadi bharat sarkar na aikoida atamna maitai haiba jati se onsan dana adai khutta khulai paidaba maitai nupi mama macha sing sigi tawre haidana kaptana lauduna chenjaliba aikoida khulai paidaba aikoida onsan dana atamna honariba se masi aikoi yam pende haibagi damakta aikoi ngasi wa kaithel apunba nupi maira paibi luk aikoina nuaitaba je phongdok sabago lena makoi je sigi bina hena phare adagi asam rifle singsina kari gidamakta maitai nupi aikoida onsaliba kuki gi mijang changi haibache chumbutai maramdi makoina kapai haji udana di haiba nate masi puna makse yam pende masi aikoina masi yamna chuna athuba matamda manipur da shanti je hanjalan biu haibase haijaning Prime Minister Narendra Modi nangasi G20 Summit yauba New Delhi da lakhiba malamgi lebak kya gi losingbo Bharat welcome CEO hairaduna taramna okre G20 ki booklet su Bharat haiba wahising sijanaduna Bharat the mother of democracy hanaming thole Bharat haibisigi lebak sige official mingni masi constitution da so palle haina booklet adu da so hairi United Nations na UN ge record sing da India haina ming lerambadu Bharat haina ontolagani haina ngarang phondokrabani India na India dage Bharat haina ming onbage formalities loibaga loinana makoida pau pirakpaga aikoina UN record sing da leiriba singka ado Bharat ontolagani haina so United Nations ge General Secretary General ge State Spokesperson Stefan Dujarric beginning United Nations ke Secretary General ge Chief Spokesperson Stefan Dujarric haiki Madhya Pradesh ke Panada Labor Royal Family ke member ama oiribi Jitishuri Devi na Krishna Janmashtami nimita mandir amage Chanakanglon Thugairubagi damalta police na phakrai Bundelkhand region da leba maming chalaba mandir ama oiriba Sri Jugal Kishore temple da thokiba thoktok amaga mari lainabani hairi Jai khudingi Krishna Janmanimita ahingda Thoidokpa Thorampa ama pangthoi Thoidokpa Pujage Thabak asi nipa kaktana tawgadabani adubu Jitishuri Devi na masa mathanta arti tawgani hairaduna
Taurang Tauringida Police Lockdona Queen Adubo, Monday Tadokuna Chakinaba Haiki. Police Amadi Mandir Adugi Mio Shinga Jitesuri Biga Kana Yenabagi Togdog Adugi video media da viral Oirakpadagi Panagi SP Sai Krishna Thotana Haikibada Thoramba Adu Royal Family Ge Nipakaltana Taugadabane Sumsita Ama Paidaga Januar Cleaning Haina Kangnaba Temple Adugi Custom Malay Jitesuri Debigi Machanipa Laktabadagi Masamangna Thoramba Pangthunaba Tokibane FIR Ama Register Tauraka Mahapo Madhya Pradesh Police na Pakibane Amaram the Mahapo Pariba Adu State Government Defense Welfare Fund Lupa Crore Lesing Humpumanga Haina Tokre Harubadagi Mahapo Faribane Haina Madhya Pradesh Government Maransiki Hausegaro Bada Maruiba Pau Amoni Pizari Ngarang Palenda Assam Rappels na Maira Paibisanga Chatekiba Thawong Boyaning da Bapong Duktuna Wakato Kongsang Sang Singkray Assam Rappels na Nomaina Kapadagi Laikidraba Yangkom Zitena Amati Soibam Nanau Misigi Mayagda Wakan Mipama Amati Miamgi Oipa Mipampang Thokray Ngarang Security Force na Mitam Miam da Chatekiba Thawongi Marik Chumna Center da Kanganaba Cabinena Wareb Laure Haina Minister Dr. Sapam Ranjana Pundokre. Loinana Prime Minister Narendra Modi na G20 Summit Yawala Kiba Malingi Lebak Yagilu Sangbasambo Wada to welcome CEO Haina Taramna Okre. Timis Paudam Gasigide Matang Sedaloichere Ming Tabiri Besango Amukana Kurumzare.